अहानबदा हौजिक फाउबगी मरोइबा पाउ पिजरे थीब खंगदना लाखिबा मिचम तरुकी असिबा हक्चांग ओइना फंगहनखिबा असि पालिबा लेंगाक असिना मिचम मियामगी पुंसिबु ngak senduna thamli haibagi chapchaba khudam la haina mayol na hanglakli खुरुमजरी आईसीबी पाउ मिरंग ताबी पुनमकपु तराम नौचरी हौज फाउबगी मरोइबा पाउसिंग म्याम द पिजरी मिनुंगसी लेतना मिचम तरुक हाटखिबा थवोंग सारम चटकी थवोंगनी मतम कुइना थीबा खंगदना लाखिबा मिचम तरुकी असिबा हक्चांग ओइना फंगहनखिबा असि पालिबा लेंगाक असिना मिचम मियामगी पुंसिबु ngak senduna thamli हाइबगी चपचाबा खुदम ला हाइना मणिपुर यूथ लीग मयोलना लेंगाक त वहंग हंगले मणिपुर यूथ लीग मयोलगी असिस्टेंट पब्लिसिटी सेक्रेटरी साइखोम संजू मैतेना थादोरक चेरोल अमना मिनुंगसी लेतना मिचम तरुक हाटखिबा सारम चटकी थवोंग असि कंडेम तवे ngasi lamdam asida micham miyamgi punsi nongmo nongmagi asibagi khayata tarakli basi paliba central amadi state leingakna tawpham thokpa mathau pangthoktabagi ni haibada haiman bathokloi haire haukhiba inglising ani kungo humdoi gi me ahumda chin kuki narco terrorist singna maitei singi mathaka atamnana chatharki ballan asi chahi ahum suraba fawbada waroshin purakpa ngamdana leiringai charakta chin kuki narco terrorist singna amuk naga ichilinau singi mathakte shu lan tarokba asina takpade manipura khundari ba yelhomi ching amadi tam sing asi indiana muthatna ba chatharakpa thawongni haina lawdaba ngamloi haire lamdam asida tangdu leitaba hanjinana ba honabagi mahuta lagliba 2027 na pangthokadariba 12 suba manipur legislative assembly election asigi vote khomduna leiriba luchingba singashi ubada mayolna angak fawi loinana masida kauzan thiba praja singna aikhoi kari fibam da leiri amadi aikhoi kari toksige haina khanaduna leibagi mahuta aigi mi mai pakna ba honaduna leinari basi ubadasu manipur gi tunglam sakki khanbada nungnang ba poi hairi लेंगाक सिना थमोय सेंगना मिचम मियामगी पुंसी अमदी लंथुम ngaktuna ingna tafna lehanana ba khonarbadi adumak manipur gi fibam asi yaifarakadabani leibak nungsiba थमोय सेंगवा लेंगाकपा leitabada manipur gi fibam asi soksilakli हौजिक इसा इसागी फिबम नत्रगा लानाइगी हाइबा वाखलदा ngauduna leiriba luchingba sing asigi mathakta micham miyamna aikhoigi tunglam chatki tamakta akanba iho ama sangsinba mathau tarabani hairi miyamgi khandaba lengak paiba haitaba luchingba sing masha masana pairiba phamsing asi singthafam thokpani मसी मियाम हुबना वखल ताबियु हानसु मयोलना लेबाक मियाम द थमलकली बिचम तरु हाटपदा चेनरिबा खुदिंगबाक सिरुम नारोम लबा लेंगाकना अथुबा मतमदा चैराक पिगदबनी मसी पांगथोकपा ngamlabadata लेंगाक असि हिंगली हाइना मियामना लौगनी हाइरि हयेंग जून की तांग तरागा मरीदा मणिपुर मियाम की इहौ ममीना मणिपुर पुंबगी नहासिंगी ओइबा यूथ पॉलिटिकल कन्वेंशन अमा थौबाल मेला ग्राउंड दा नुंथिन पुंग अनि मखाय नुंथिल पुंग तरा निथोइगा मखाइदा पांगथोकनी नुमिरासिदा मणिपुर लैरिबा नहा खुदिंगमकना सुंगसोय सोयदरा सरुग्याबियु अमसोंग मणिपुर की तुंगी फिरेफ नहा मयाम पुन्ना लेमिनबगी मतम यौरे अखोय अमतो ओइना पुनसिनदुना इसा इसागी थौदांगनी खन्ना लैवाकी खन्ना नैनबासिदा सरुग्याबिदुना लाकदौरिबा चही कयागी इमागी मणिपुर की सक्तम नहा सिंगना लेबसे तुंगलम सकिदमक अखोय पुना संगसिलशी हाइना मणिपुर मियामगी इहौ ममीगी कन्वेनर प्रेमदास खुमन्ना फोंगदोराकली डिस्ट्रिक्ट पुलिस कक्चिंग नसिंदुना कक्चिंग डिस्ट्रिक्ट के हंदकता फलाउथोकिबा यूपीएससी अमसुंग एमपीएससी एग्जामिनेशन सिंगदा माय पागलखरबा सिंग बोसेम कोशेम अमदी सीबीएससी न लौबा क्लास 10 अमदी 12 एग्जामिनेशन दा एकेडमिक एक्सीलेंस फंगलखरबा सिंग लोइनना साना खोनबगी लमदा मिथोय मेहन ओयरखरबा सिंगबु तरान ओकपुगी थरममा कक्चिंग चुमनांग कम्युनिटी हॉल दा पांगथोक्रे थरमदुदा कक्चिंग गी एसपी प्रियादर्शनी लाइश्रमना माय पागलबा मिथोय मिहेलबा सिंगबु पुंगनिंग थगटपा असिना हौरक्लिबा महिरोय सिंग सानरोय सिंग अमदी नहा सिंगदा हेना होननिंगबगी इनोट अमा पिदुना हेना मांगलोमदा चंगसिनबा कक्सिंग डिस्ट्रिक्ट अमा लमदम अमा नेशन अमा पुरकननबा पांदमदा थौरमसी पांगथोकपनी हौजिक मणिपुर की ओरक्लिबा तंगदु लैतादबगी चरांगनबगी फिबम असिदा डिस्ट्रिक्ट पुलिस नसु डिस्ट्रिक्ट असिदा तंगदु लैताबा पुरकननबा ममांगदा डिस्ट्रिक्ट असिगी शेरौ सुगनु अमदी पलेंदा थोकिबा दुगुंबा थौदोकसिंग मखा ताना थोक्तनबा सिक्युरिटी के अहेनबा थमदुना होनबा याबा होनरी मियामनसु पुलिस पु मतेंग पांगबियु हाइखि ngasi thormaduda UPSC amadi MPSC exam da mai palkraba miyui taruk amadi vosem koshem amadi CBSE examination da mark wangna fangduna mai palkraba class 10 amadi 12 ki punna mahirwe nimfu ga taruk loinana sana khona bagi lamda kaksing district police ki officer ani yauna punna miyui ahumda achamba khudol posting piduna ikai khumna utpak loinana pungning thogat ki
Thauramadu DM University ki former Vice Chancellor Professor N. Ras Mohona Mahiroi Singh amadi UPSC amadi MPSC exam da mai paklakraba singbu makhoi gi tungi punsida hena mai pakpa purakpa ngamduna lamdam asigi amadi society asigi mating leiba miyoi amamam oirakna naba wafam kaya thamki Hauzik paugi marthana ten break ama laujari Football fans, get ready. The FIFA World Cup 2026 kicks off on 11 June 2026 and Am-Istv is bringing the action to your screen. Subscribe to Unite Sports 1SD, Unite Sports 2SD, Unite Sports 1HD, Unite Sports 2HD. Don't miss a single match, goal or unforgettable moment. Contact your local cable operator today. Am-Istv, your home for FIFA World Cup 2026. I have Jenny Kurai. Me gitare kunsha dagina June gitare kunipan phawbada BLO yumthong kudingi lakani. Makhoi piramba enumeration form mention biraga BLO da of Education program or Diploma in Elementary Education. Limited seats. Enroll now. Your future starts here. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Nongsu nungsa Thabak chilakpa amadi miro leizadabana imungi pot leiba thokpa farak tabaki awaba koknaba leizare miyamgi damakta potlam khuding fanglaba app Yumthong Mart delivery service su pizari download now Vreki matungda mayamba mukahanna taram nokchori lonna makata ba pau pizari Manipur State Legal Services Authority ki mereng makada District Legal Services Authority Thoubal amadi Legal Aid Clinic yam Laitan Pokpi anina sinduna stove child labor haiba thimda class 8 tagina class 10 forward ki manungda laiba Mahiroi Singhi oiba inter school sport painting competition ama Evergreen Flower School Thoubal ningombam da pangthokre competition adu da tongan ba school singdi ki lakpa punna Mahiroi humfutara nipana sarugyaki competition adu da ahan bani suba amadi ahum suba takraba sing amadi Mari subadagina nipan suba forward takraba Mahiroi Singh su consolation prize oina selgi managa loina certificate sing su kushinaki sarugyaki ba Mahiroi Singh da participation certificate su yanthoki painting competition adu da Raina Wakong Them class 10 Evergreen Flower School Thoubal ningombam na ahanba Aditi Tingujam class 10 Evergreen Flower School na ani suba amadi ningthaujam nongpok nganba maitei class 10 Evergreen Flower School na ahum suba taki Legal Aid Clinic yam Leitan Pokpi ki coordinator Thingujam Arun Kumar Singh na malemgi oina chahi khudingi June ki tang taragani thoi ase World Day Against Child Labor haina chahi khudingi palan tauri thaurum asi sarukam oina Red Card to Child haiba Labor Fear for Children Decent Works for Adults haiba thimda sport painting competition asi pangthopani haiki Loislakpada hausu forward ki maroiba pau amukka hanna pizari Hiva khangdan lakiba micham taruki asiba hakchang oina fanghan kibasi paliba lenga asina micham miyamgi punsibu ngak senduna thamli haibogi chapchaba khudam lahaina mayolna hanglakli Hausu forward ki nadi Manipuri pau matang salojare mireng tabiri bapuna makpo amukka hanna